Ichel hoi mai haidana magi hostel da halai tumina magi phamung duda kakhatlaga phamaga tumina kapchari thamoi pe na kapchai Jenny yam nungaitana Ichel nasa sokpa darini nanga na khoi dada ka se love married oidabra Ichel wa tapna amuk hairai Jenny ayam waye thamoi si puba gamdre mana aibu namthak tawrisi kaigino aina emu da lairisibu mangi susaru yaudabra luhongbasu koibadadri aina sida lairije ai ngausanage aina laibra hairaga thamoi shongna kappi Jenny su makha tarai Ichal nupa haibasidi thajaba yaba nateko nangna hostel da lairise yumdagi lakpa yadro nangi nupadi nangna senagadabane se kokono nangna kapaga ai nungaitiye haina themi Ichal aduki matik awabadu oire thamoina kaibabu makhol thokpara mana aduk yamna thajaruba dadadu ngasidi atoppa lamlanbi amaga chatminaba ure Ichal exam gi lairik yengba changdre magi kokta somdana pamhaibana Lakshmi ngasidi nang hankiba yaroiko ibani cheladoine hoi yai sumaina nghalita unade saru chelase dada hairei pamhaibana amu Lakshmi ai nonda haidabu wa ama leire ai she nupi thiraba nupane ai gi nupi duna ai bu thawai yam sabide aluda nanga thenare nangdi ai bu care lobi roitro dada lobi doine ado nangi hanagi nupi duna kaimta haira oidro Lakshmi nang aingonda dada amuko tamu amuko adi sarupudi nangna nungaigadaba amako mingause yam lubane hairaga amuk makha tarai aigi hanagi nupidura magi wapala anuda aina ma pamde nushide haiduna nanga lerisine hairei Lakshmi su wa kaimta makha tadre pamhaibana moigi hotel dugi room dudagi mapan thokla aga magi phone du lok thoga Priyo da call tawi hek ring chatpaga call pairei Priyo na pamhaiba kaidore no mantri chawbona yam sarokpane bill iroena torokpane ibungo amta uno those na ngahanu uno hairaga nang sidi pharak turak tau lerabo nang purana chindo nupi budi hele ado ai wam ta hairake ai se Lakshmi do chele bai yumda paum ta bibiyo Priyo swai lawi aduga hairei kaino kaino nang tawi tude ichal gidi kemta khandrobo nang ba magi wa palakano ai mabu yam nushirame mana di aibu ke lobi daga aishu aigi nungai da bi bane na papsai puni e ojabu di satane hele duni nang tawrido ai khoi di phone da khara dillen bagi wani ai noi pabung daga haibu ngamdong ma de ko nam ta haibi da ya dabni ko ba ado ai thamage ama se mathanda kam da lehewe Priyo su karigumbi amata haidana adum pamhaibana haibadu taraga phone thamnakre numit ado haukhare mathangi numitni Priyo na pamhaibagi yumda hatu ayu ngata lai aduga pamhaibagi mamaga mapaga kaurai Priyo na mama tabro ine haina kawi imung dagi me matholai aduga hairai hai Priyo kaidorogine nana du yam phingni du ha Priyo na ine hairaga makok tu hotlaga lei amu ine pamhaibado me mana haima pamhaiba kaidore haibano pamhaibado nupi cheline ai chale ko ai di yaujade nupi do wangjing dagini mauni paum to hanbiu haira maga thuna thokhare me madi paudu tabada makoga du kaino ma tawkhare wanthagi tawi Rajen thonga lomdagi changlakpada me mana tawriba mo ongdu ubode chensilai Rajena hai mama kaidore hairaga chensilai me mana makhol kadu soli moi babu nacha nupado wangjing dagi nupi ama adusu mau ama chele ye ichaluna taraga kainu oiduise ai kokse puwa yadre hairaga kapi Rajen saubana mai haukhre ma aigi ichanate aduk yam oktaba imau shisu luhong lokpa chahi phadibani kainu mana khalise ma ai khoigi ijat sanman yoli se kaigino onthokna phataba macha sidi ma yung sida changlakpa yaro haini yam saure somda chana jawbagi imung dasu Lakshmi bu koiti thinarubada chele haibagi pau tare henthoi bana papa mamadi
haina hanglai sana jawbadi machabu yenglaga macha thoi hairaga macha du kolaga kapi aduga hairei mamado nangdi sanap leiba chakhi hendoi bana amu adudi yam nungai jai haina macha na harau bodu ubada sana jawo mapi du thingba ngamlaktre aduga magi wakhalda khanjai be nang dada nungsiba je nang naning thungdabra nang sumaina tawrukani se ai tasina mangda phau mangdi dada na nangbu tasina nungsi haina ga macha bu tumba themberi somda pamhaibagi imung macha na phatrabasu mapadu leikai gi ahal aniga wangjinga pau hanbala ami lakshmi gi manem ibema jando do mangonda phamaga lerami makhoi gi thonga lomdasu ahal khara changa idu ubaduda macha nu pasana jawbodu kokto ami jando na ibungo sana jawba hai nang bomta tholo ne sana jawba su mapanda tholai aduga changa iba ahan khaiduda hanglami sana jawba na kana hangbibano ahal amana amu ibungo lakshmi o yumsibu haina hanglai adu tambada sana jawba mai hokai saure sana jawba na aise bebar kai ba ta ahan khayam tuna hanbikro lakshmi haido ai kana no khangde haina sauna hairei ahan khaidu hoi mai haidana sana jawbagi mawongduda pakhatana tuminna sendan gadu tongdabi makhutna pairaga chentholai ahan amana taraje naja nupa che jucha deda sibu siramni aikhoi matung manau aikhoi bu yahon biranu ahan tangda chopa che kaya pamde ne aikhoi haina saurei adu ubada sana jawbagi mamaduna hairei jandona pau hanbala iba ahan khaisina maron ama ainadi imausi ichani ngon yaujadena luna chana tawubagi mahini sana jawbana amu ima magi wapala ana oktabu nupiduga lemine saru ichachi ga ingna chingna leirage somda ichal su pau adu tare ichal makok tu da barja tarapadu mangaire lepam badagi leibakta ngek longna phamtharaga kapai ichal na nida kainu na tawrichibo aina tari ba pauche ai ima hoi baba oi da chaubu oi mamang de kai hoira sige hairaga kapi Jenny mapalomdagi changlakpani makhade ising loruge hairaga hek changlakpada ichalna toromiba mawongdu ubada Jenny na ichal kaidore ha nang kaidorage hayo se haina masa nomaga hangli ichal sut kappaga dada do gara aikhoi no maga chatmina nupido chile hairaga Jenny bu chena kolaga kapi Jenny yam sauna chal nangi nupa to ayam sauninge da mana khalise kaino mana lanba hawra abanina ichal nang bu na sakthibra nang bu kari wat ke nang su kanna honaraga matik chaba ama oyo haina ngangli ichal di tuminna adum kapi ichal hoigi imung su sawbana mai haunarami thaninna mabung ayama ichaw chaw khai leise kaimta thawai usitaba mayum chalaga khangnidana thaningi mama amasung rimana khami rimana moida chawba amukta hana khana kise finga khino haina khami matam kharagi matung hokibana ichalsu PhD tawtharami aduga makhoigi manak nakpa college amada part time gi oina yumda adum leibadu wakhal nungaite haina purami ichal kanna loisali memana ichal nang mutabro mapanda amta tholo nabung khoi baba khoi la ine hairei ichalna ima tare ai thola age hairaga thoglai ichal mapaga mabunga ubada mapi ira chelai maramdi ichal magi mapuroi bana nupi ama lauruga laikibadu adugi ikai mandana mapamna lau hairabasu nongmuta khongul tarude aduna mabunga mapaga hekta laibani ichalna baba dachoba haina kawi mahaki maithongi awabadu losalaga amuksu hairai ai chalolake haina change tawi ichalgi mapana ngaikho ipagi bema nangbu napa aingonda waroribra ichalna amu baba ai kaigi warautuino warautie hairei thaninna amu ichal jumda chalase yumda nungaina leula nangna wana leibase dasoba nungaitie ichalgi manem pokta amu onsilaga hairei ine aigi ichalse pujakrage me mana amu ibungo icha phataba pobase imaise thamba ngamdreni imaugi apamado adum tawbiu imaugi apamado aikhosu yare
haina haijarei ichana amu makha tarei dachauba baba ningona mapamda halaga leibase tahaide ipuroiba mahakna aibu mirai birabasu aigi iku inemse seba tawraga aigi mapoksil enjarage nasabu warobinu haijei ichagi mapana ichana yadabanina kai upai lei phare phare ipa koisu hanaba tawrage nangsu college kadam natro chatho uro asumna hairei ichagi wadu tabada me madi mamitagi mapi tarei wakhalda khanjei aigi ichanu pase otho una pangida oh asu yamna phagrabi imausi hunduoga arang arakta ngawbiduda lupise haina khali nakal amarumdana pamhaiba amasung Lakshmi matam khara pamhaibagi leiramba manchang sana lupa kaithoktana ngaukthoktana tauba yaba taure club ta chalaga party achauba kaya ama sinduna life enjoy tauri pamhaibana magi lejaba sangha mantri MLA kaya thikadar kaya ama mamangda Lakshmi se magi nupini haiduna intro tauri night party mafam amada mantri kokchau works minister ni mahaki machagi birthday party ni mafam aduda pamaibana Lakshmi bu puduna magi nupi phajabi adu mayamda koyut utli mantri kokchau du pamaibadu changlakpa ubaduda changsil aga taramna oi kokchau na yam thengida aikhoi contractor sayakse haina noi pamhaibana sa kantalak sabane traffic jam se kaino se aikhoi manipur hairana haina ga noi pamhaibana amuk makha tarei sa sina aigi wife haina masakta I Lakshmi bu Lakshmi na hello sir kokchau di Lakshmi gi fajabadu hek ubada apamba nushibana pungtum thum kare kokchau du maya da heng changba makai maya du karaga yengli PRO aduna magi sir kokchau no Lakshmi da cha do khai yengli du thugai ri PRO aduna sir somda keka ku gi ngai le de haina ga kokchau bu puthokre pamhaiba thikadar mayam duga pek amawam paina duna pulli Lakshmi su somda fami tanja adu lauraga kokchau na changsilla aga hairei kokchau na pamhaibagi madam songi mingdubu khangjaba yagadra hairei Lakshmi di mamit managa du thagatkre maramdi mahak arang arakta khara ngawi aduna paisa paikraba minister aduna magi ming ka hanglakpasida tarang chatkre aduga lali khumlai Lakshmi na sir aigi di Lakshmi kawe kokchau na nofet tawraga saksu yam phajai ado sumwari watai sarasi nangi na bamta piramudana haina haijei Lakshmi ni matha moida haraubana loire nanghauraroi matagum phone adu prap lakthoaga hoi hairaga number adu piri pamhaibadi khangjaba nate somda minister kokchau ga Lakshmi ga tawriba maongdu numit ado haukhare mathangi numit ni Ichal college tamna sum lai karom dagino khangde ichal gi mamang aduda gari ama khamjilai ichal gi mamang da satri manga taruk chatli ya langduna makhoi gi marakta gi nupi amana wow as aidi balero si ang ngauje amana amu thauri nupa se yengsi ko postaram do ya male nupi amana amu as he akhoi maningda memisa lai se udra mai jaksani hai basu yauri tanja aduda masa nanba nupa ama gari adudagi kumtharai adu ubada nupi satri khara du wanthare aduga nupa adudi ichal gi nakta prap changnai aduga ichal haina kaurai ichal ngakna yenglubada nupa ado atai kana oiramje pari ni ichal na yang ngakna pari nungai ribo pari na amu nungai ri nangsigi college da pure na suiti na haire aduda aise nang hekta thiurage na laine ichana is kaige aduluna thiriba yumda kokla uyado nangba ho nangi number du su sakidre na yumda kokla kodo noi husband na ai mu harpi ge hairadi haire ichal maithong makalam lambadu safam amada hanjinkre aduga haire imanaba lakko bu kaidoge kaisu tawrida haina sanari kanduda satri nupi khaiduna as akhoi mem ichal gi sai oiramni yare ibe masa asa tawranu noi gi koiriba nupa do phajana nusino namina naga do choirnu ko mi matik chabana chaba thungnaba tabani haire aduga changnakhre parina amu makha tare asaida kainom tang thausidana kasidi thengle ko na tha asiko class ama leyeba angang khai ngai ramani ado phare ai changnu khige ko
ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯖꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯏꯍꯧꯗ ꯏꯆꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯝꯍꯩꯕꯅ ꯂꯛꯁꯃꯤ, ꯅꯪꯒꯤ ꯑꯩꯅ ꯁꯥꯕꯤꯈꯤꯕ ꯅꯦꯛꯀ꯭ꯂꯦꯁꯇꯣ ꯑꯗꯨ ꯃꯇꯝ ꯈꯔ ꯊꯝꯁꯦ, ꯕꯤꯟ ꯐꯪꯂꯒ ꯑꯃꯨꯛ ꯍꯟꯗꯣꯛꯁꯦ꯫ ꯏꯁ, ꯀꯥꯏꯗꯒꯤ ꯉꯝꯗ꯭ꯔꯦ, ꯑꯩꯒꯤ ꯄꯣꯠꯀ ꯁꯣꯛꯄꯤꯔꯛꯀꯅꯨ, ꯑꯝꯇ ꯊꯨꯅ ꯄꯤꯔꯛꯑꯣꯃꯦ, ꯉꯥꯏꯅꯔꯦꯃꯦ ꯑꯁꯣꯝꯗ꯫ ꯄꯩꯁꯥ ꯄꯤꯅꯕ ꯍꯥꯏꯔꯒ ꯁꯅꯥꯗꯨ ꯅꯝꯗꯅ ꯂꯧꯔꯒ ꯆꯠꯈꯔꯦ꯫ ꯂꯛꯁꯃꯤꯅ ꯁꯨꯠ ꯀꯞꯄꯒ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯁꯅꯥꯒ ꯀꯥꯏꯔꯗꯅ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯛꯁꯃꯤꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯏ꯫ ꯂꯛꯁꯃꯤ ꯃꯅꯥꯇꯣꯟꯒꯗꯨ ꯁꯨꯠ ꯆꯤꯡꯈꯠꯂꯒ ꯍꯜꯂꯣ, ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯣ, ꯑꯩ ꯉꯍꯥꯟꯅꯕ ꯂꯧꯍꯧꯕꯗꯨꯅꯦ, ꯃꯤꯅꯤꯁꯇꯔ ꯀꯣꯛꯆꯥꯎꯅꯦ ꯍꯥꯏꯔꯛꯏ꯫ ꯂꯛꯁꯃꯤꯅ ꯇꯥꯃꯣ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯩ ꯂꯩꯔꯒꯦ? ꯂꯛꯁꯃꯤ, ꯑꯝꯇ ꯎꯅꯁꯤꯗꯅ, ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯁꯤ, ꯉꯍꯥꯟꯒꯤꯗꯣ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ꯫ ꯂꯛꯁꯃꯤꯅ ꯇꯥꯃꯣ, ꯀꯣꯐꯤꯗꯣ ꯍꯌꯦꯡꯇ ꯊꯛꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯒ ꯃꯈꯣꯟꯒꯗꯨ ꯅꯧꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯛꯁꯃꯤ ꯇꯞꯇꯥꯏ ꯀꯦꯔꯤ꯫ ꯄꯥꯝꯍꯩꯕꯅ ꯅꯪꯅ ꯑꯗꯨꯌꯥꯝ ꯀꯦꯔꯤꯗꯣ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ? ꯂꯛꯁꯃꯤꯅ ꯑꯃꯨꯛ ꯍꯣ, ꯏꯃꯨꯡꯁꯤꯗꯒꯤ ꯍꯦꯟꯗ꯭ꯔꯕꯅꯤꯅ ꯀꯣꯛꯁꯦ ꯕꯣꯔꯤꯡ ꯆꯨꯔꯦ, ꯏꯃꯥ ꯍꯣꯏꯕꯨꯛꯇꯪ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯄꯥꯝꯍꯩꯕꯅ ꯑꯩꯗꯤ ꯅꯪꯒ ꯉꯥꯏ ꯉꯝꯃꯔꯣꯏꯍꯦ, ꯊꯦꯡꯅꯦ, ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯍꯥꯏꯔꯒ ꯆꯠꯈꯔꯦ꯫